Cookie narco terrorists na drone bombing tawduna war crime Chatkhre si athuba matamda action Loukhatkadabani Haina takshiladuna ngarang khurai maikai gi masing yamlaba Meira paibi singna kholaw lauduna Meira gi Khongchat Chatkhre Meira paiduna Chatkhiba Khongchat asige loinana senjam chirang da Chathakiba drone bombing attack adubu hakthengna uhoba myoyamagi akhanaba pautamama Drone sizinaduna misam hatpa war crime thongni center na thubu matamda action Loukhatkadabani haiba demanda khurai maikai gi masing yamlaba Meira paibi imaibel amasung nupi angang khaktana saruk yaduna ngarang September gi tang 3 gi numidang pung 9 taba matamdagi khurai lamlong kaithel mari fangbada tillaba matung Meira paibi gi Khongchat ama Chatkhre Khongchat aduda Modi government na Manipur miyam di yengliba miyeng yaningde micham hatpa yaningde haibna singba placard paiduna amadi amata oina kholaw lawduna cookie militants singi thong yaningda fungdoki sahi ama makai farba thokliba irang asigi honglagliba machat asigi matangda Meira paibi ima amadi khongjang chengsinbada saruk yakhibi singna wafum kaya fongdorakli Koina ngasi sida protest sinjari bizi maruaina cookie narco terrorist singna drone bombing tawraga akoigi nupi angang bawda lemna tharak taba sigini drone bombing haibizi laiba amaga lansongna bada sizinnaga daba poni asida isida BSF ki CRPF ki bangar bawda drone bombing na tawraga cookie narco terrorist singna mai thadokdana khotana tawribize tida central government so dum tumina lairi kari maram ki tumina laibirino action lokhatba matam oidriba lanjele phanba matam oidriba haibdo adugi protest ne khoina tawjaribize Makhatana sigi solution je pubirakta bataragadi prajana kari tawrgadabna haije haibangamde yumnogodi thoklaga akiba makhalgi protest atharak payai natragan India da tijarogi haibagi ware phagda lawrak payai haijeni Misam akoi kaisum ta khangja da banupi sirakpa aduga akoi media gi coverage tawba chaliba jing bom machena palaga soga leiriba aduga kaisu khangja da angang singbo akoi nongmai maruna panbdo akoi da panraga jo akoi thamoida yamna pinda ba amaga loina akoi ngasi kholaw je mayam punna lawja gen akoi tholakpani nupi ma lekhida ba je mafam aduda adumaina leitriba nupi dumaina nupi kaya mama nupa khungai ba nupa kaya ama akoi Manipur da iramdam asigi akoi ngasi kaina bagi maisak akoi da kayam phaugi dorigi haibagi pinda bagi kholaw duga loina akoi ngasi khurai gi oina Meira paibi sina ngasi amato oina hongnarakada akoi ngasi kholaw asi lawmina se ana akoi mafam sida thoksarakpani masigom laba attack torokpa sigi akoi gi sarkar na tumina leiba se akoi praja moina yazani de loina na sigum ba se akoi gi state government na center da taksan mirakanda akoi gi drone bombing da senari basing athuba matam da dandi pigadamni senak pigadabani aduga cookie narco terrorist singu Manipur gi maru phana muthakadabani aduga sigom ma misi manaji khata na thokjana bagi dam ta koi sarkar na achetpa khongpham do lepiyo haidana koi ngasi Meira paibi singna amato oina kholaw se koi lawjabane Amaromda handak cookie khulai paibasingna nohongnana koktruk senjam chirang amadi manak nakpa chingkhong chingyada hojik chathariba Russia Ukraine war gum drone bombing tawduna micham khunja khaknatana sanga jiba panba fawba lemna tharo habagi matagum chatharakliba lanjang amadi honglakliba macharasi national media gi maiketagisu international political relation gi thakta pukhatuna tongan ba mod amadi wafam kaya putoktuna khana nainaribani Central Forces ki bunker da drone attack chatharaba phawbada India amadi Manipur lengakna tumin lashilibasi pendi haina senjam chirangda drone bombing attack adubo hakthengnana uhoba miyoi amana khunja singi punsi kanbiu haiduna appeal torpaga loinana wafum kaya thamlakli Narangi thodoksi makoina cookie singna drone tawreraga bombs hapaga fit tawrega mafam sidai na aikoi tanarpani aigi isanupi ama masi pukto pale lechin changni tawbudagi changna leininga da bomb du tarpadagi di mangona pandana masi ngarang numituda operation numitang du tawre adagi inauni pa jotin haidana amasu magi yumathakta tare yumathak sidagi palerega bomb sina pokhairakpadagi haidorpa maru sina phalang da phawrega magi mayanglen oithangba legum sigida pale adudagi khunam sida khara soe imung sidagi soise isa amasu khara soe aigi sangon sida tari basina amu sangon sidagi haidokpa maruduna san se soe aduga amu yum kari ama haidokpa singchina yum nakse karamba sing loina soe tin masa sidida ayamba loina sokpo ore ana ekoina mafam sidai sida yum oina leirisi yamna waba mawngda haiba tare ekoigi phibamsi yamna chadaba mawngda cookie singi attack si makoin drone attack tawrpanina bomb
ꯐꯤꯠ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤ ꯀꯔꯃꯥꯏꯅ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯕ